Sigi Marida Technopol District ke Manung Chana Leiba Leithao Village ta Kukim Nitan Singna Maitai volunteer Tarahumdoi Faraga Mihati Naha Pikrabasing Aduka Chatminnakhiba Mafam Khangdana Leikhidraba Naha Amasu PSK Kuthangda AR na Imung Manungda SINNARAKKHRE Kuki Singi Makutagi Hinghoraba Matung Imung Manungi Meeoi SINNARAKKHRE Naha Adugi Maming Lashram Rajesh Jahekun Gataruk Apokwa na Gestor Kawe Hairok Part 2 Kaitel Mamangdagini 26 Sector Assam Rifles Palelgi Makhada Leiba 3 Assam Rifles na Technopol PS ta SINNARAKKHRE amu Technopol Police na Palel PS ta Puraklaga Imung Manungi Meeoi SINNARAKKHRE Rosan Hojik Masaka Hena Sonthakibana Chatpa Fawba Ngamjre Makhongsu Pokthokle Haire Siram Gadobadagi Hingauraba Hojikna Mayumda Halaklaba Rajesh Sauna Makhoi Maitai Naha Mapan Punsilagar Barmaromda Chatkrasi Amuk Hana Lakminaba Singthiraroi Si Haiduna Wa Khanabada Rajesti Barma Changba Ngamlaroi Leihaurage Haiduna Leihauke Makhoi Nipa na Changke Matamaduda Mahaki mobile phone su Yaukidre Nomai Kapsilak Paduda Chelakpada Tahore Makhoi Nipa na Changke Kakchingdagi Arnold Koba Ama Hinghoriba Adu Mathanta Kukim Nitan Sing Adudagi Nantok Chokibani Hainasu Paugi Likul Asna Makhatare Paosna Hai Rajesh Leihauraga Maitai Naha Nipan Barma Changkraba Matung December Manga Taruk Fawadi Rajesh Makhoi Napukhiba Acha Thakara Charaga Umangda Wana Lenke Madugi Matung Numitarani di Mahag Ising Khara Thakpa Natana Karigumba Amata Chaba Funkide Mahang na wana kana Kanghanda na Lakpana Maring Furumna Kundaba Yango Popi Kunda December Tarama Panda Yorakpadagi Kun Adugi Meeoi Singna Thengnake Kun Adugi Meeoi Singna Rajesh Pu Poraga Puraklaga 3 AR gi Kangpu da Sinnarakpani AR gi ke Maduda December kun Mathoi Fawba Mahak Laike aduga Ngarang Technopol PS da SINNARAKKHRE Matung Palel PS da Puraklaga Imung Manungi Meeoi SINNARAKKHRE Haire